Assalamualaikum warahmatullahi wabarakatuh. Ngasi puduna lakleba topic mapa oiba singda Ramadan thagi. Ramadan thada. Mapa oiba singda Ramadan thada ningsinggadabadi esa namaz masjid ta pangthok padi tangai phade. Adubu nakhoi gi nupi singbu angang macha amadi sajien bi singbu naitom yumda tha mapum sima thadok tuna thambadi tarawi gi tamakta tangai phadabat natte. Mipum khudimak Ramadan tha dana heda afaba thabak tongningi madu achumbani. Madugi apamba singduda nakhoi gi nupi singbum mateng tauba penbiba thogatpa penbiba amadi yumgi darkar oiba singdusu yaushingadabani. Nakhoi khakta Ramzan thaduda naitom oiroidabani. Ado kawroidabani nupa khakta natti rozadar se roza tawribase chahen tha pangthoklibase. Makhoi singsu habdi nupi singisu makhoi singsu nakhoi gi ibadat ki saruk amo oigadabadneba makhoi tasengnamak nakhoi gi sinpham khudingi achoba daita amo oibibaneba. Nupi haiba singsa nupa oiba singi tawriba thabak khudimak pung phanbada makhoisu numi chupa roza thamlibaneba makhoisu waribaneba makhoisu santida amal tawningbaneba aduga Quran gi wahai paninglibaneba Quran thithaningibani kirat thithaningibani Quran tilawat tawningibani amasung taninglibaneba. Adubo makhoisu angang masasing senabana pija pithakpa nungsibiba aduga alagidamakta yokhatpibada wajaribaneba amasung achinba oiribaneba. Nupi haiba singsisu Rasul Muhammad sallallahu alaihi wasallam na Ramadan tha sidana khwaidagi hena minungsi chawki amasung thamoi chawba henkhiyeba. Thamoi chawba haiba sida paisa khakki wanate paisa di pithok palai adubna khoigi matam duneba masini khwaidagi tango ama oidorane na khoida nipa oiba singda matam haiba kaithok haiba sina khwaidi maruneba nupi singi damakta roza tha natabada su matam pumbada mama na basinga tabu inkhang karbar ama magi thaw tawriba tabu chinnuna leirabaneba haiba chinbani adu roza gi damakta tangai phatana matam khaidolaga mai magi nupi singa mateng pangbiraga roza gi pung phaminaba amasung rozada makhoi gisu tawba matamdu phanghanba adusu maruneba. Yengsilun nakhoi gi nupi singa aduga hangu makhoi da karamna makhoi ga tim amu oigani haibado karamna mo ongda tawraga kari thabak tawraga kari thabak tu pemina tim sagada gi haibado karamna nakhoi punna Ramadan sida amatu oina hena thabuk tominaraga mahi phangminnagadagi haibadu yengbi ayeba nakhoi gi imung manung nupi ngang singa pullaga haja saksa haja na ba ama adum nupa sing di thabuk chinraga leirabaneba roza gi amaka politician sing amagi hida amuk tawsala ani roza di manung jida amaka ama ga tinsan punsalani phamjilani aduga tahom thokpa thabuk mai nupi singna kolik phengba chamba adum thabuk ki suro nomga leirhaneba tasbih tahlil tarawi amakasu chak yang thongba tawi amus pangthokpa ahingsu amaka tumdaba makhoi da chawa polum amu oheloidabane na passing thabuk mateng pangthingadabane leire panam kharade masida ahanbada makhoin angang yengsilingaida nakhoina iftar gi sengdorakpa khongrai challaga phakta ngaiduna punama makhoin loirakpa ngaidaba adu erdi nakhoi pun namaz ki matam phaminarani aibadi ayaman tamda nupi jingsi namaz matam magrib ki oram magrib theng sanayeba tawnei pangthoknayeba nupa singi magi baton toriba ama adu singdu tasinlangnaba seba du tonunaba hodngaida makhoigi ayam nan thokraeba adu ki potu nan thohaludabani makhoide polum puroidabani adugu mathabak tu yamna kan imung manungda tawridabani habitare makhoine iftar gi chamba singba toringaida nupa singna angang singdu yengsinba mama oiba singi mateng oinanaba mafi hongbiba wari libiba
ahum subada nupa ay basing na punna masjid na masat minnaba adu ngai minnaba santi gado na nakhoi nupi sing su masjid tangang nupi ngang purna masa minnaba haditin masjid tan mafam khudi makta nupi masjid loina mafam changya bagi magi entrance exit nupi gi ka loina tongan masjid khudi makta hapna re manipur da masjid ahum di inshallah Allah gi thugal lagi pangthok tuna nupi gi sup tongan ba mauka pinabire masya like facilat tagine masjid ahum lere manipur da khetri da anin lilong da ama aduga asamain tawna makhoi su puthan da ba alagi ibadat taw matam da aduga mari subana isa namas loibaga masjid tagi hallo adu yum da amuk imung manungi mi singdugi imam oiro angang singdu na khoi gi narak thamlaga pangthok padani hena laibani makhoi du kan bu oirani aidi isa namas loraga thadu tarabi noi thoning ba nafle ba ahen de ba makhai du tawbir yum du tawbiro nupi angang singa pullaga mamden yum kay angang nupi angang sing sama khoi pullaga tawbi ai sumaya sa thabi ai thabu ko di makto masjid tagi dum phamdana le thoktana tawdaba ani nong thini muchi pa maso matam pi dra bane nupi sing du pa sing madu sing su khara ingsen gada bani na khoina angang sing du lawwa aduga ngahak yum tagi thoklo adu oiradi makhoina yum kay wat apa Allah ga naksinaba yaba dua zikr kaya surmus phangal lo nupi sing adu da taruk subada karigum makhoina iftar gi sinlang duna samthok singduk ladi nakhoina suhurda samthok singduk pibdu oiroba nupa haiba nupi haiba thabak khadokte nupi su nupa gi thabak saman islam da Allah gi rasul sallallahu alaihi wasallam nupi tarama thoi lolam badu hoba masana makhong khut chami makha masai waju sing hapchai masana mafi manon sagai phochai masana phi su bi sui akoi se nupi am thi da waju sing habak te kai machin makha thi dun phuri me akoi se dadi nupi am kholai bada alai rasul nupi tarama thoi ge lei badu makoi adugi punsi wa du moi yeng tara di makoi hajik lai ba khoi muslim nu pa sing hin tawri di warning thau gum ni hai tare nupi am da makoi lon ma thajel laga thammi me aduga nupi gi thabuk te mating khara parak pangura ga aduga nupa du homo ni hai dormi aduga makoina suna ne khang sina koi khak patu bi budu tani sum kaya am din thokram ne taguda thabuk kaya am din thokram ne ba khoi hakchang gi jisma gi ba form du khakta ne ba wana suna ti yeng si aduna masigu mase khoi masjid asum mase khoi tawdam ni rasul gi aseng punsi wari yenga karam mo punsi len kheb du khoi khangmin ga dabni aduna moina nupi singna numidang hoiram moina chaba thakpa chama suba chomla khudi mak nupa nanghalabnina chaba thakpa moin tawi ma seheri de so nupa singna kolik chama khomba loina moi adu silang thang da nupa sing nupa oi bising yumgi teamwork taw da bani na khoi nupi sing da pulum thangat pa oiganu iftar gi party sinjan du yum du da iftar party in islam lete quran da akhoi gi ramzan thadda tongan ba thumam ju tawri iftar party na kan silang party da udam na te iftar si iftar asing badi it nimit tune thang pummagi hai be iftar asidi hauren ahingi damakta tayari tawna bagi iftar ne si party na te si ibadat ki thani ibadat ki ni party to bini minate aduna si haro so saw kamu kayam su leibne ani makhoi gi business karbar makhoi toibo kaya du character yana mas iftar party to basi to bigano iftar si koi leita laira anang ba ama koi iftar to minaraga aduga zikr de leiraga madugi sawa phangna bhot na bani ajing tawsina tongan gre politicians sing gathering oina on ban gathering on sum na koi gi tawraga du nok khe nok tana miwangang yam tawi sum si taw dobni aduna yum the participation gano iftar party taw ga kana hotel the restaurant taw biyo yum the sinjin bigano nupi sing pulum pibi gano nupi sing gi bada apung phan to han bo hello aduga nupa oi basing sina hajina koina marup mapang parton tongning labadi adu na khoi su thong mo cheng ba chamba adu mateng pang biyo teamwork on tawraga aduga mapan subada nupi sing gi wataw makhoi gi yeng sin biyo makhoi gi pangal kayam kalliba makhoi kam dori makhoi kari pami adu su moi yengu thiyo
tara subada makhoi gi damak tasu chai ka amato lon bi ai nupa sing oi sing na adu makhoi da habiu fazaba wahi makhoi da harauzaba matai manau ani gi punsi da khwai dagi nungsinabada naksinaba yaba thabuk amadi kaina kona thabuk punna tominabadone teamwork oin tawbadone sing nupa gi sing nupi gi khaduk taba nupi sing bu ayam matamda khatok tuna lakli hiram khuding da Ramzan tha asida so adumak oiri masi yam lebak thibani haib tare sawab tanbi lambi yam lei alhamdulillah ana nupi ayam manam masi sing si pambani angang masa lei jidrasu angang masa lei bu khatagi monate aduna ngasi gi hariwa wafam masi tentak patha thamjraga loisin jarage